Leibakna ngasi laikha tariba si achouba furupki lining lichatna adungai landara khibanani maihorol-dagi leijaraklaba sanamahi lining amuk hanjindriba makhai aikhoi mimanaba ngamkhiroi haina ahalsingna haibirami mangluraba aikhoigi lining lichat inat irolda amuk hanjinhanabagi ihau asi khongjel yangsil handuna aikhoigi asengba saktam ngakna thamnanabagi wakhalonda Lainingthou Sanamahi Kiyong asi saba haukhibani Imphal dagi Khurai Tinsit Rota Chatlaga Leiba Nongpok Sanjembomgi Mamangda Leiba Selloi Langmai Chingda kilometer anirom kakhatlaga Leiba Ekar ani pak chauba mafam asida Lainingthou Sanamahi Kiyong April gi mari ingsok lisingani ga taru kalen gi taret ni panba sagol sen numittagi saba hauki Kiyong asigi awangbana fit humdra ga taretni marak mayungna fit marifu pak sawi Kiyong asi mathol taret loli hauzik phawbada Kiyong asi sabada Lainingthou Sanamahi gidamak tengbang birakpa senfam singnani Laisangbu aribalonda Kiyong haina hainarami Sanamahi Lainingda thawai yaujabasingna pullaga Lainingthou Sanamahi Thougal Kanglup haina ing sok lising amaga chamapan humdraga humdoida semki loop asina thengkhang kayada awa ana kaya thengnaduna Lainingthou Sanamahi gi Kiyong ama saduna meeyamda maningtamna Laining ningjaba yananaba hotnarakpadagi maheinani Mafam masida lining laisol khakta natana nat ki oiba jagoi isai thangta sagol kangjaina chingbasing tamnanaba malem gi thakta taibang mahikol ama lingbagi pandamda Foundation for University of Sanamahi Culture haiba trust amasu semgatkre Lainingthou Sanamahi gi sakpal Kiyong gi mamang thongda changlaga Kiyong manungda leiba achouba ka amagi manungda famba langani hairiba ka asigi makhada leiriba ka dana Sanamahi bu sakpal oina latnadringai mamangda leiramba Sanamahi gi maong aduda khufam yagani Lai khuramba lakpasingi awa pothapam oinanaba Kiyong asi yogadaba meter chama watlingaida mithung sang amasu leiri Ngamjaba kanana sigumba mithung sang natraga atopa miyamgi khudong chananaba semgat sagatpada tengbang biba kachanabagi khudong chabasu pibiri Kiyong asi saba hobadagina hayeng jungi tang nipanda sangkava faubada punna sahi tara humdoiga tha aniga numit taraga nithoini sangsinkhre sangkaba numita kanglei pakta leiriba kanglei sa singna lengbiraktuna saruk yabinaba Lainingthou Sanamahi Thougal Kanglupna paujel lakli Malemda leiriba lining ataiga Sanamahi lininga Torot khandanaduna satminnanabagi wakhalonda taibang panda leiriba miyoi khudingmakna liningi khetnaba thamdana Lainingthou Sanamahi Kiyongda thaunijabagi khudongchabasu pigadauri Imphal East-District ki Selloi Langmai Ching miyamna Nongmai Ching haina su khangnaba mafam aduda leiba Kangleipakta leiriba Sanamahi lining chatpasingi yamna maruoiba mafam ama oiriba Lainingthou Sanamahi Kiyong ni Lainingthou Sanamahi Kiyong chahi kaya changna leibak meeyamdagi yumthong khudingdagi taret senja khaijinaraga sarakpa ngasidi pungloi loireduna hayeng June 9 leibak meeyamda khusinagadauri Lainingthou Sanamahi Kiyong asi lining laison khaktagi natana Sanamahi culture amadi Sanamahi religion gi matangda nainafam oiba adugumba university amasu oirakadauri Sanamahi Kiyong asi lining laison khaktana natana mapandagi lakpa Miyam singi lamkoiba singi pukning chingsiningai oiba mafam amasu sungsoi soidan oirakadauri Camera person Ojit Mangsa Tapamgan loina paudam jariba ai Kishore Chandra Wangkhemcha Tom TV News Selloi Langmai Ching